ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯑꯣꯗꯤꯑꯣꯕꯨꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯣꯗꯤꯑꯣꯕꯨꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯀ꯭ꯂꯥꯁ 9 ꯑꯃꯗꯤ ꯀ꯭ꯂꯥꯁ 11ꯒꯤ ꯃꯅꯤꯄꯨꯔꯤ ꯇꯦꯛꯁꯕꯨꯛꯇ ꯌꯥꯎꯕ ꯑꯏꯕꯤ ꯈꯥꯏꯗꯦꯝ ꯄ꯭ꯔꯃꯣꯗꯤꯅꯤ ꯗꯦꯕꯤꯅ ꯏꯕ ꯏꯃꯥ ꯈꯨꯂꯥꯛꯄꯤꯒꯤ ꯅꯣꯡꯒꯥꯡꯍꯩꯗꯣ ꯍꯥꯏꯔꯤꯕ ꯋꯥꯔꯤꯃꯆꯥ ꯑꯁꯤ ꯂꯧꯈꯠꯆꯔꯤ꯫ ꯋꯥꯔꯤꯃꯆꯥ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯏꯕꯤꯒꯤ ꯃꯔꯝꯗ ꯁꯝꯂꯞꯄ ꯈꯔꯗꯪ ꯊꯝꯂꯕꯗ ꯈꯥꯏꯗꯦꯝ ꯄ꯭ꯔꯃꯣꯗꯤꯅꯤ ꯗꯦꯕꯤ ꯏꯪ ꯁꯣꯛ 1819ꯗ ꯀ꯭ꯋꯥꯀꯩꯊꯦꯜ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏ ꯏꯝꯐꯥꯜꯗ ꯄꯣꯛꯏ꯫ BA B.Edꯅꯤ꯫ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕꯗ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯔꯝꯃꯤ, ꯃꯇꯨꯡꯗ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁꯔ ꯑꯣꯏꯅ ꯊꯕꯛꯁꯨ ꯇꯧꯔꯝꯃꯤ꯫ ꯈꯥꯏꯗꯦꯝ ꯄ꯭ꯔꯃꯣꯗꯤꯅꯤ ꯗꯦꯕꯤꯅ ꯂꯥꯏꯔꯤꯛ ꯀꯌꯥ ꯏꯔꯝꯃꯤ, ꯋꯥꯔꯤꯃꯆꯥ, ꯁꯩꯔꯦꯡ, ꯋꯥꯔꯦꯡ, ꯀꯨꯝꯍꯩ ꯏꯔꯝꯃꯤ꯫ ꯋꯥꯔꯤꯃꯆꯥꯗ ꯄꯨꯟꯁꯤ ꯃꯩꯔꯥ, ꯄꯂꯦꯝ ꯂꯩꯄꯥꯛ ꯂꯩꯃ, ꯁꯩꯔꯦꯡꯗ ꯁꯩꯔꯦꯡꯕ ꯇꯔꯄꯟ, ꯈꯣꯔꯖꯩꯒꯤ ꯃꯪꯂꯥꯟ, ꯂꯣꯏꯖꯤꯡ ꯂꯣꯌꯥ ꯁꯩꯔꯦꯡ ꯂꯩ, ꯊꯤꯡꯉꯦꯜ ꯂꯥꯏꯖ ꯏꯔꯥꯎꯈꯣꯜ, ꯐꯝꯕꯥꯛ ꯀꯨꯝꯍꯩꯗ ꯂꯥꯡꯂꯦꯜ ꯊꯥꯗꯣꯏ, ꯃꯍꯥꯂꯛꯁꯃꯤꯒꯤ ꯈꯨꯠꯄꯥꯏꯁꯦꯜ, ꯑꯇꯩ ꯋꯥꯔꯤꯗ ꯅꯨꯖꯥ ꯐꯤꯗꯝ, ꯂꯩꯃꯔꯣꯜ ꯅꯨꯔꯥ ꯌꯥꯏꯊꯤꯡꯀꯣꯅꯨ, ꯈꯨꯃꯟ ꯈꯝꯕ, ꯇꯣꯔꯕꯨꯡꯒꯤ ꯇꯦꯔꯥ ꯄꯥꯝꯕꯤꯗ ꯁꯥꯠꯄ ꯃꯩꯕꯨꯜ, ꯂꯝꯀꯣꯏ ꯋꯥꯔꯤꯗ ꯏꯀ꯭ꯔꯤꯁꯥꯏꯠꯀꯤ ꯀꯨꯂꯤ ꯅꯨꯄꯤ, ꯁꯩꯔꯦꯡ ꯋꯥꯔꯦꯡ, ꯍꯦꯂꯣꯏ ꯍꯦꯂꯣꯏ ꯃꯤ ꯍꯦꯂꯣꯏ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯅꯤꯄꯨꯔꯤ ꯈꯣꯔꯤꯂꯣꯜ ꯑꯃꯁꯨꯡ ꯈꯣꯔꯤꯔꯣꯜ ꯄꯔꯤꯁꯠꯅ ꯈꯣꯔꯤꯔꯣꯜ ꯚꯨꯁꯟ ꯃꯅꯥ ꯄꯤꯈꯤ꯫ ꯑꯏꯕꯤ ꯈꯥꯏꯗꯦꯝ ꯄ꯭ꯔꯃꯣꯗꯤꯅꯤ ꯗꯦꯕꯤ ꯏꯪ ꯁꯣꯛ 2006ꯗ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯋꯥꯔꯤꯃꯆꯥ ꯏꯃꯥ ꯈꯨꯂꯥꯛꯄꯤꯒꯤ ꯅꯣꯡꯒꯥꯡꯍꯩꯗꯣ꯫ ꯅꯣꯡꯆꯨꯞ ꯆꯤꯡꯁꯥꯡ ꯆꯠꯄ ꯑꯍꯥꯟꯕ ꯈꯣꯡꯆꯠꯅꯤ ꯄꯨꯟꯁꯤꯒꯤ, ꯄꯨꯛꯅꯤꯡ ꯇꯌꯥꯡ ꯇꯁꯣꯏ, ꯑꯋꯥ ꯅꯨꯡꯉꯥꯏ ꯌꯥꯅꯩ, ꯋꯥꯁꯨ ꯋꯥꯏ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯅꯥꯜꯂꯕ ꯀꯣꯏꯂꯥꯁ ꯂꯝꯕꯤꯗ ꯆꯦꯜꯂꯤ ꯖꯤꯔꯤ ꯖꯤꯔꯤ ꯑꯩꯈꯣꯏꯅ ꯇꯣꯡꯂꯤꯕ ꯖꯤꯞ ꯒꯥꯔꯤꯗꯣ, ꯊꯦꯛꯅ ꯈꯣꯏꯅ ꯉꯪꯗꯨꯅ ꯀꯥꯈꯠꯂꯤ ꯖꯤꯞꯇꯨꯅ, ꯑꯉꯝꯕ ꯀꯥꯕꯒꯤ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ ꯃꯥꯜꯂꯦ ꯖꯤꯞꯇꯨꯅ ꯉꯪꯂꯤꯕꯗꯣ, ꯂꯦꯞꯄ ꯂꯩꯇ ꯁꯨꯝ ꯊꯧꯔꯛꯄꯅ ꯐꯅ ꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯂꯦ, ꯆꯤꯡꯁꯥꯡ ꯄꯔꯦꯡꯁꯤꯡ ꯑꯗꯨ ꯎꯕꯗ ꯅꯤꯡꯁꯤꯡꯂꯛꯏ ꯑꯍꯜ ꯂꯃꯟꯒꯤ ꯄꯥꯎꯔꯧ, ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯤꯡꯊꯤꯖꯔꯕ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯦꯞꯂꯤꯕ ꯆꯤꯡꯖꯥꯎ ꯄꯔꯦꯡ ꯀꯌꯥꯗ ꯃꯣꯡ ꯍꯥꯗ꯭ꯔꯤꯕ, ꯂꯦꯡ ꯈꯣꯠꯄꯁꯨ ꯇꯧꯗꯦ ꯂꯦꯝꯈ꯭ꯔꯦ, ꯃꯁꯤ ꯎꯕꯗꯒꯤ ꯄ꯭ꯔꯃꯥꯟ ꯇꯧꯅꯔꯝꯕ ꯑꯣꯏꯕ ꯇꯥꯏ, ꯆꯤꯡ ꯂꯦꯝꯈ꯭ꯔꯦꯗ ꯐꯖꯈ꯭ꯔꯦꯗ ꯇꯞꯄꯤꯗ ꯍꯥꯏꯕꯁꯤ꯫ ꯆꯠꯂꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯔꯤ ꯂꯦꯞꯄ ꯂꯩꯇ, ꯎꯔꯛꯈꯤ ꯏꯁꯤꯡ ꯆꯥꯏꯕꯤ ꯃꯆꯥ ꯀꯌꯥ ꯏꯔꯪ ꯏꯔꯪ ꯆꯤꯡꯃꯥꯏꯗ ꯆꯦꯟꯊꯕ, ꯇꯥꯔꯛꯈꯤ ꯎꯆꯦꯛ ꯃꯆꯥ ꯀꯌꯥꯅ ꯅꯨꯡꯁꯤꯅ ꯈꯣꯡꯕ, ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯁꯤꯜꯂꯛꯂꯦ, ꯑꯩꯈꯣꯏꯅ ꯏꯝꯐꯥꯜꯗꯒꯤ ꯖꯇ꯭ꯔꯥ ꯇꯧꯔꯛꯄꯗꯤ ꯑꯌꯨꯛꯀꯤ ꯄꯨꯡ 2ꯗꯅꯤ, ꯃꯇꯝꯗꯣ ꯇꯃꯦꯡꯂꯣꯡꯒꯤ ꯂꯝꯕꯤ ꯐꯠꯇ꯭ꯔꯤ ꯍꯧꯖꯤꯛꯀꯨꯝ, ꯉꯍꯥꯛ ꯄꯣꯊꯥꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯈꯥꯝꯂꯒ ꯄꯣꯊꯥꯏ ꯊꯣꯡ ꯑꯃꯒꯤ ꯃꯄꯥꯟꯗ꯫ ꯑꯩꯕꯨ ꯇꯃꯦꯡꯂꯣꯡꯗ ꯇꯨꯔ ꯆꯠꯂꯨꯁꯤ ꯊꯕꯛ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯤꯕ ꯑꯕꯨꯡꯕꯅ ꯍꯥꯏ, ꯑꯣꯖꯥ, ꯃꯐꯝꯁꯤ ꯇꯃꯦꯡꯂꯣꯡꯒ ꯊꯥꯔꯣꯟꯒ ꯑꯅꯤꯒꯤ ꯂꯝꯈꯥꯏꯅꯤ꯫ ꯑꯋꯥꯡ ꯊꯪꯕ ꯇꯣꯔꯕꯥꯟꯗ ꯆꯠꯈ꯭ꯔꯤꯕ ꯂꯝꯕꯤꯁꯤꯅ ꯊꯥꯔꯣꯟ ꯇꯥꯕ ꯂꯝꯕꯤꯅꯤ꯫ ꯃꯥꯏꯜ 5 ꯆꯠꯂꯒ ꯊꯥꯔꯣꯟ ꯁꯨꯔꯨꯡꯂꯩ꯫ ꯃꯈꯥꯔꯣꯝꯒꯤ ꯂꯝꯕꯤ ꯈꯔ ꯄꯤꯛꯄꯁꯤꯅ ꯇꯃꯦꯡꯂꯣꯡ ꯌꯧꯕ ꯂꯝꯕꯤꯅꯤ꯫ ꯁꯨꯔꯨꯡ ꯄꯜꯂꯛꯄ ꯑꯗꯨꯗ ꯑꯩꯅ ꯈꯪꯅꯤꯡꯈꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯨꯔꯨꯡ ꯑꯣꯏꯔꯝꯒꯗꯒꯦ, ꯐꯨꯡꯒꯥꯋꯥꯔꯤꯒꯤ ꯕꯥꯞꯅ ꯁꯥꯕ ꯁꯨꯔꯨꯡ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯤꯗ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯃꯃꯥꯡꯉꯩ ꯆꯦꯔꯥꯄꯨꯟꯖꯤꯗ ꯆꯪꯂꯨꯕ ꯁꯨꯔꯨꯡ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯤꯗ꯭ꯔꯥ? ꯑꯩꯅ ꯍꯪꯉꯤ, ꯑꯕꯨꯡꯕ, ꯅꯪꯅ ꯊꯥꯔꯣꯟ ꯁꯨꯔꯨꯡꯗ ꯂꯩ ꯍꯥꯏꯔꯤꯁꯤꯕꯨ ꯀꯌꯥꯝ ꯆꯥꯎꯕꯅꯣꯅꯦ? ꯃꯤ ꯆꯪꯕ ꯆꯟꯕ ꯆꯥꯂꯥ ꯅꯠꯇ꯭ꯔꯒ ꯂꯝꯍꯨꯏ ꯃꯀꯨꯜꯒꯨꯝꯕꯔꯥ? ꯑꯕꯨꯡꯕꯅ ꯈꯨꯝꯂꯛꯈꯤ, ꯑꯣꯖꯥ, ꯍꯥꯏꯐꯦꯠ ꯆꯥꯎ ꯃꯥꯜꯂꯦ, ꯑꯩꯃꯛꯇꯤ ꯆꯪꯂꯨꯗ꯭ꯔꯤ꯫ ꯃꯤꯅ ꯍꯥꯏꯕꯗꯒꯤ ꯇꯥꯕꯗꯤ ꯁꯨꯔꯨꯡꯗꯨꯗ ꯅꯨꯡ ꯃꯃꯜ ꯌꯥꯝꯕꯀꯁꯨ ꯐꯪ ꯃꯥꯜꯂꯦ꯫ ꯌꯥꯝꯅ ꯁꯥꯡꯅ ꯆꯪꯉꯤꯁꯨ ꯍꯥꯏ, ꯑꯗꯨꯒ ꯁꯦꯛꯄꯤ ꯑꯉꯧꯕꯁꯨ ꯌꯥꯝꯅ ꯂꯩ ꯍꯥꯏꯅꯩ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯆꯠꯂꯤ, ꯇꯃꯦꯡꯂꯣꯡ ꯄꯥꯡꯂꯤ꯫ ꯊꯥꯔꯣꯟ ꯂꯝꯈꯥꯏꯗꯒꯤ ꯃꯥꯏꯜ 3-4 ꯆꯪꯁꯤꯜꯂꯒꯗꯤ ꯂꯝꯕꯤꯗꯨ ꯌꯥꯝꯅ ꯈꯨꯏ, ꯃꯄꯥꯟꯗꯁꯨ ꯑꯉꯛꯄ ꯐꯪꯅ ꯉꯝꯃꯤ꯫ ꯑꯩꯒ ꯆꯠꯃꯤꯟꯅꯔꯤꯕ ꯄꯤꯌꯟ ꯑꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯃꯈꯥꯗ ꯂꯣꯈꯥꯗ ꯌꯦꯡꯊꯔꯨ ꯃꯥꯜꯂꯦ, ꯏꯁ ꯍꯥꯏꯔꯒ ꯃꯃꯤꯠ ꯃꯃꯥꯏ ꯈꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯀꯔꯤꯒꯤ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯤꯕꯅꯣ ꯍꯪꯕꯗ ꯃꯥꯅ ꯈꯨꯝꯂꯛꯈꯤ, ꯎꯗ꯭ꯔꯕꯗꯤ ꯈꯔ ꯐꯩ, ꯉꯝꯈ꯭ꯔꯦ, ꯐꯛꯂꯥꯡꯒ ꯆꯞ ꯃꯥꯟꯅꯩ, ꯃꯁꯤꯗ ꯑꯣꯟꯊꯔꯕꯗꯤ ꯁꯔꯨ ꯉꯥꯔꯨ ꯄꯨꯝꯅꯃꯛ ꯕꯦꯁꯣꯟ, ꯑꯗꯨꯅ ꯎꯗꯅꯕ ꯃꯥꯏ ꯃꯤꯠ ꯈꯨꯝꯖꯤꯜꯂꯤꯁꯤꯅꯤ꯫ ꯑꯕꯨꯡꯕꯅ ꯍꯥꯏ, ꯑꯣꯖꯥ,
ꯃꯁꯤꯒꯤ ꯂꯣꯛꯃꯥꯏꯁꯤꯗꯗꯤ ꯂꯝꯕꯤ ꯀꯛꯄꯗ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯃꯤ 8 ꯄꯨꯂꯞ ꯅꯟꯗꯨꯅ ꯂꯣꯛꯈꯥꯗ ꯁꯤꯈꯤ ꯍꯥꯏꯕꯗꯨ ꯑꯗꯨꯗꯒꯤ ꯃꯐꯝꯁꯦ 8 ꯂꯣꯛ ꯀꯧꯈꯤꯕꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯃꯨꯅ ꯑꯕꯨꯡꯕꯒꯤ ꯃꯆꯤꯟ ꯃꯦꯜꯂꯤ ꯍꯥꯏ꯫ ꯇꯝꯂꯅꯨ, ꯀꯤꯕꯅ ꯍꯛꯆꯥꯡꯁꯦ ꯆꯦꯡꯈꯩꯒꯨꯝ ꯅꯤꯛꯂꯦ, ꯇꯝꯂꯅꯨꯀꯣ ꯇꯥꯕꯨꯡ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡꯋꯥꯏ ꯃꯝꯂꯤ ꯃꯝꯂꯤꯕ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏ ꯇꯃꯦꯡꯂꯣꯡ ꯌꯧꯔꯦ꯫ ꯑꯕꯨꯡꯕꯅ ꯍꯪꯉꯤ, ꯑꯣꯖꯥ, ꯀꯗꯥꯏꯗ ꯊꯨꯡꯁꯤꯒꯦ? ꯚꯤꯗꯤꯑꯣ ꯁꯥꯍꯦꯕꯅꯕꯨꯗꯤ ꯑꯥꯏꯕꯤꯗ ꯂꯩꯅꯕ ꯁꯣꯏꯗꯅ ꯁꯤꯜꯂꯝꯒꯅꯤ, ꯑꯗꯨꯗ ꯑꯩꯗꯤ ꯑꯩꯈꯣꯏꯗ ꯊꯨꯡꯍꯟꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯩꯅ ꯈꯨꯝꯃꯤ, ꯅꯪꯒꯤꯗ ꯂꯩꯕ ꯄꯥꯝꯃꯤ, ꯚꯤꯗꯤꯑꯣꯗ ꯄꯥꯎ ꯍꯣꯗꯣꯛꯂꯝꯂꯁꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤꯗ ꯂꯩꯔꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯕꯨꯡꯕꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯦ꯫ ꯅꯤꯡꯊꯝꯊꯥꯅꯤ, ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯏꯪꯕꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯩ ꯇꯤꯛꯅꯤꯡꯂꯝꯃꯤ꯫ ꯑꯕꯨꯡꯕꯅ ꯏꯃꯨꯡ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯆꯪꯂꯦ꯫ ꯌꯨꯝꯗꯣ ꯁꯥꯡꯉꯤ, ꯆꯥꯎꯔꯕ ꯌꯨꯡꯂꯤꯕ ꯌꯨꯝꯕꯤ ꯃꯈꯣꯡꯁꯤꯡ ꯑꯗꯨ ꯎꯕꯗ ꯏꯃꯨꯡꯗꯣ ꯍꯥꯏꯐꯦꯠ ꯂꯤꯡꯕ ꯃꯥꯜꯂꯤ꯫ ꯌꯨꯝꯗꯨꯒꯤ ꯃꯅꯤꯡ ꯏꯊꯪ ꯊꯪꯕꯗ ꯃꯩꯖꯥꯎ ꯑꯃ ꯍꯧꯔꯝꯃꯤ꯫ ꯉꯔꯪ ꯉꯔꯪ ꯆꯥꯛꯄ ꯃꯩꯇꯥꯜꯂ ꯆꯥꯛꯄꯁꯤꯡꯗꯣ ꯏꯝꯐꯥꯜꯒꯤ ꯃꯩꯐꯨ 10ꯔꯣꯝ ꯍꯥꯞꯄ ꯑꯣꯛꯀꯅꯤ, ꯇꯥꯔꯤꯕ ꯉꯥꯡꯁꯪ ꯉꯥꯡꯕ ꯑꯆꯥꯛꯄ ꯃꯩꯇꯥꯜ ꯃꯌꯥꯝꯗꯣ꯫ ꯃꯩꯅꯥꯛꯇꯨꯗ ꯐꯝꯂꯝꯃꯤ ꯍꯅꯨꯕꯤ ꯑꯍꯜ ꯑꯃ ꯐꯥꯜ ꯑꯃꯗ꯫ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯁꯨ ꯃꯩꯅꯥꯛꯇ ꯊꯥꯏ ꯐꯥꯜ ꯑꯃꯃꯝ ꯑꯩꯈꯣꯏꯕꯨ ꯐꯝꯃꯨ ꯍꯥꯏꯗꯨꯅ꯫ ꯑꯕꯨꯡꯕꯅ ꯀꯣꯏꯂꯥꯡ ꯂꯥꯡꯉꯤ, ꯃꯊꯟꯇ ꯂꯥꯡꯕꯗ ꯏꯅꯤꯜ ꯅꯤꯜꯂꯤ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯖꯥꯎꯗꯣ꯫ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ, ꯊꯣꯡ ꯊꯥꯛꯅꯕ, ꯇꯨꯝ ꯍꯤꯞꯅꯕ ꯁꯤꯜꯂꯤ ꯂꯥꯡꯂꯤ꯫ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡꯗꯨ ꯃꯊꯧ ꯑꯃꯃꯝ ꯄꯤꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯜꯂꯝꯂꯒ ꯃꯥꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗꯨꯒꯤ ꯃꯅꯥꯛꯇ ꯐꯥꯜ ꯊꯥꯗꯨꯅ ꯐꯝꯂꯦ꯫ ꯑꯕꯨꯡꯕꯅ ꯑꯍꯜ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯔꯣꯜꯅ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯈꯤ꯫ ꯑꯍꯜ ꯑꯗꯨꯅꯁꯨ ꯈꯨꯝꯂꯛꯈꯤ꯫ ꯃꯔꯣꯜ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯗꯨꯗꯒꯤ ꯑꯕꯨꯡꯕꯅ ꯍꯥꯏ, ꯑꯣꯖꯥ, ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯅ ꯑꯣꯖꯥꯕꯨ ꯃꯥꯏ ꯃꯅꯥꯛꯇ ꯐꯝꯃꯨ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯍꯧꯒꯠꯇꯨꯅ ꯐꯥꯜꯗꯨ ꯄꯥꯏꯔꯒ ꯑꯍꯜꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯐꯝꯃꯤ꯫ ꯑꯍꯜꯗꯨꯅ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯪꯗꯦ, ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯩꯒꯤ ꯀꯣꯛꯇꯁꯨ ꯅꯥꯟꯄꯤ꯫ ꯑꯕꯨꯡꯕꯅ ꯍꯥꯏꯔꯛꯏ, ꯑꯣꯖꯥ, ꯑꯕꯣꯛꯅ ꯍꯥꯏꯔꯤꯁꯦ ꯑꯕꯣꯛꯅ ꯄꯣꯛꯄ ꯃꯆꯥꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯁꯤꯈ꯭ꯔꯦ ꯀꯨꯏꯔꯦ꯫ ꯏꯅꯦꯗꯨꯒꯤ ꯃꯁꯛꯀ ꯑꯣꯖꯥꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯕꯣꯛꯅ ꯑꯣꯖꯥꯕꯨ ꯎꯕꯗ ꯁꯤꯈ꯭ꯔꯕ ꯑꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯂꯕꯅꯤ ꯍꯥꯏꯅ ꯈꯜꯂꯦ, ꯌꯥꯝꯅ ꯅꯨꯡꯁꯤ, ꯏꯟꯖꯥꯡ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯄꯤꯖꯧ ꯍꯥꯏꯔꯤꯕꯅꯦ ꯑꯕꯣꯛꯅ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯃꯩ ꯇꯤꯛꯂꯤ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ꯫ ꯑꯍꯜ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯠ ꯁꯥ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ, ꯁꯤꯠꯄꯤ, ꯅꯥꯟꯕꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧ ꯎꯕꯗ ꯃꯥꯒꯤ ꯈꯨꯏꯔꯕ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯂꯒ ꯑꯩꯅ ꯅꯨꯃꯤꯠꯇꯨꯗ ꯑꯍꯜ ꯑꯗꯨꯗꯒꯤ ꯐꯪꯖꯈꯤꯕꯗꯣ ꯑꯍꯥꯟꯕꯗꯗꯤ ꯈꯪꯂꯝꯗꯦ꯫ ꯏꯃꯨꯡꯗꯣ ꯈꯨꯂꯥꯛꯄꯒꯤ ꯏꯃꯨꯡꯅꯤ꯫ ꯑꯍꯜꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯂꯥꯛꯄꯒꯤ ꯅꯨꯄꯤꯅꯤ꯫ ꯑꯕꯨꯡꯕꯅ ꯃꯁꯨ ꯅꯤꯄꯥ꯫ ꯈꯨꯂꯥꯛꯄꯤꯗꯣ ꯐꯅ ꯂꯩꯁꯤꯜꯂꯦ, ꯆꯍꯤ 30 ꯑꯣꯏꯕ ꯌꯥꯏ꯫ ꯃꯁꯨ ꯅꯨꯄꯥꯅꯗꯤ ꯃꯕꯣꯛꯀꯤ ꯆꯍꯤ ꯇꯥꯡꯕ ꯈꯪꯗꯦ꯫ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯦ, ꯁꯤꯜꯂꯦ꯫ ꯂꯤꯐꯥꯟ 2-3ꯗ ꯆꯥꯛ ꯏꯟꯁꯥꯡ ꯊꯦꯜꯂꯦ꯫ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯐꯥꯜ ꯑꯃꯃꯝ ꯊꯥꯔꯒ ꯂꯤꯐꯥꯟ ꯃꯅꯥꯛꯇ ꯐꯝꯂꯦ꯫ ꯑꯕꯨꯡꯕꯅ ꯑꯩꯒ ꯊꯪꯅꯅ ꯐꯝꯃꯤ꯫ ꯑꯍꯥꯎꯕ ꯀꯔꯤꯝꯇ ꯐꯪꯗꯦꯅꯦ, ꯆꯥꯕꯕꯨ ꯌꯥꯒꯗ꯭ꯔꯣ ꯈꯪꯗꯦ꯫ ꯑꯩꯅ ꯍꯪꯉꯤ, ꯑꯕꯣꯛꯈꯣꯏꯗꯤ? ꯃꯈꯣꯏꯗꯤ ꯉꯁꯥꯏꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯆꯥꯔꯝꯃꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯕꯣꯛ ꯐꯃꯨꯡ ꯆꯪꯈ꯭ꯔꯕꯅꯤ꯫ ꯄꯤꯌꯟ ꯑꯃꯨꯅ ꯍꯥꯏ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯎꯕꯗ꯫ ꯏꯁ, ꯆꯝꯐꯨꯠꯁꯤꯗꯤ ꯄꯥꯝꯕꯤꯅꯤꯅ꯫ ꯑꯩꯅ ꯈꯨꯝꯃꯤ, ꯍꯪꯒꯥꯝꯗꯤ ꯑꯗꯨꯃꯥꯏꯅ ꯆꯥꯒꯗꯕꯅꯤ, ꯃꯗꯨꯅ ꯆꯤꯟꯖꯥꯛꯀꯤ ꯃꯒꯨꯟ ꯃꯥꯡꯍꯟꯗꯅ ꯆꯥꯕꯒꯤ ꯑꯆꯨꯝꯕ ꯅꯤꯌꯝꯅꯤ꯫ ꯑꯩꯈꯣꯏ ꯇꯝꯒꯤ ꯃꯩꯇꯩꯁꯤꯡꯅ ꯀꯨꯞꯅ ꯁꯣꯏꯗꯨꯅ ꯀꯨꯞꯅ ꯃꯟꯗꯨꯅ ꯆꯥꯝꯊꯣꯛꯂꯒ ꯊꯣꯡ ꯊꯥꯛꯂꯤꯕꯁꯦ ꯃꯤꯇꯧ ꯇꯝꯕꯗꯒꯤ ꯁꯣꯏꯔꯕꯅꯤ, ꯂꯥꯜꯂꯕꯅꯤ꯫ ꯚꯤꯇꯥꯃꯤꯟ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯒ ꯆꯥꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯕꯅꯤ꯫ ꯈꯪꯂꯦꯗꯅ ꯑꯃꯨꯕ, ꯑꯕꯨꯡꯕ, ꯍꯀꯨꯝ ꯑꯃ ꯑꯩꯅ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯇ꯭ꯔꯦꯅꯤꯡ ꯆꯠꯂꯨꯏꯗꯅ, ꯆꯥꯕ ꯊꯛꯄ ꯊꯣꯡ ꯊꯥꯛꯄꯒꯤ ꯁꯤꯟꯗꯝ ꯂꯧꯕ꯫ ꯑꯗꯨꯕꯨ ꯃꯗꯨꯗ ꯇꯝꯂꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯑꯍꯜ ꯂꯃꯟꯅ ꯊꯥꯏꯅꯗꯒꯤ ꯁꯤꯖꯤꯟꯅꯔꯝꯂꯕ ꯆꯠꯅꯔꯝꯂꯕ ꯉꯥꯛ ꯑꯣꯏꯔꯝꯂꯦ, ꯑꯅꯧꯕ ꯑꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ, ꯑꯩꯈꯣꯏꯅ ꯍꯧꯒꯠꯂꯛꯄꯗ ꯆꯥꯛ ꯂꯣꯏꯔꯝꯂꯦ꯫ ꯆꯥꯛ ꯆꯥꯔꯦ꯫ ꯆꯥꯕ ꯇꯣꯛꯂꯒ ꯈꯨꯟꯗꯨꯒꯤ ꯃꯤꯌꯥꯝ ꯎꯅꯔꯦ, ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯔꯦ꯫ ꯑꯋꯥꯠ ꯑꯄꯥ ꯁꯃꯁ꯭ꯌꯥ ꯀꯌꯥ ꯈꯟꯅ ꯅꯩꯅꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯝ ꯌꯦꯡꯂꯨꯁꯤ, ꯀꯣꯏꯊꯣꯛꯂꯨꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣই ꯆꯠꯂꯤ꯫ ꯇꯃꯦꯡꯂꯣꯡ ꯈꯨꯟꯖꯥꯎꯗꯨꯒꯤ ꯅꯣꯡꯆꯨꯞ ꯄꯥꯡꯕꯗꯅꯤ ꯑꯩꯈꯣꯏꯅ ꯆꯠꯄꯗꯣ꯫ ꯑꯕꯨꯡꯕꯅ ꯑꯩꯈꯣꯏꯕꯨ ꯂꯝꯖꯤꯡꯉꯤ꯫ ꯈꯔ ꯆꯠꯂꯒ ꯆꯤꯡꯃꯥꯏ ꯑꯃꯗ ꯍꯥꯏꯊꯔꯦ꯫ ꯐꯖꯈ꯭ꯔꯦꯗ ꯂꯝꯗꯝꯗꯣ, ꯄꯥꯃꯦꯜ ꯎꯄꯥꯜꯁꯤꯡꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯦꯡꯕ ꯈꯣꯠꯄ ꯍꯥꯏꯕ ꯇꯧꯗꯨꯅ
ꯅꯣꯂꯨꯛꯅ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯩꯈꯣꯏꯕꯨ ꯑꯣꯛꯂꯤꯕꯣꯏ ꯈꯜꯂꯨꯏ ꯍꯧꯔꯤꯕ ꯄꯥꯃꯦꯜꯁꯤꯡ ꯑꯗꯨ ꯎꯕꯗ꯫ ꯀꯨꯝꯊꯐꯝ ꯊꯥꯛ ꯐꯖꯅ ꯂꯩ ꯂꯣꯛꯃꯥꯏꯗꯨꯗ, ꯑꯗꯨꯕꯨ ꯀꯅꯥꯅꯗꯤ ꯊꯧꯑꯣꯏꯕꯤꯗ꯭ꯔꯕ ꯃꯥꯜꯂꯤ ꯃꯐꯝꯗꯣ꯫ ꯁꯦꯝꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯎꯄꯥꯜꯁꯤꯡꯗꯨꯅ ꯅꯧꯔꯤꯉꯩ, ꯅꯨꯡꯄꯥꯛꯁꯤꯡꯗꯨꯅ ꯍꯜꯂꯤꯉꯩ ꯐꯖꯔꯝꯒꯗꯕꯗꯣ ꯀꯌꯥꯗ ꯐꯖꯔꯝꯒꯗꯕ꯫ ꯐꯖꯔꯤ ꯍꯧꯖꯤꯛꯁꯨ, ꯃꯜꯂꯁꯨ ꯃꯟꯅ, ꯂꯤꯔꯕꯁꯨ ꯂꯤꯅ꯫ ꯂꯣꯛꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯉꯝꯃꯤ, ꯆꯥꯎꯏ, ꯄꯥꯛꯏ꯫ ꯂꯣꯛꯃꯥꯏꯗꯨ ꯊꯟꯅ ꯍꯧꯔꯤ ꯅꯣꯡꯒꯥꯡꯍꯩ ꯄꯥꯝꯕꯤ ꯉꯥꯛꯇ, ꯑꯇꯩ ꯑꯇꯣꯞꯄ ꯎꯄꯥꯜꯗꯤ ꯍꯧꯗꯦ꯫ ꯂꯥꯡꯇꯛꯅꯔꯕ ꯄꯨꯛꯅꯤꯡꯅ ꯈꯪꯅꯤꯡꯂꯕ ꯊꯃꯣꯏꯅ ꯍꯪꯖꯈꯤ, ꯑꯁꯨꯛ ꯌꯥꯝꯕ ꯅꯣꯡꯒꯥꯡꯍꯩ ꯄꯥꯝꯕꯤ ꯉꯥꯛꯇ, ꯀꯅꯥꯅ ꯀꯔꯝ ꯇꯧꯅ ꯊꯥꯔꯝꯂꯤꯕ? ꯂꯣꯛꯃꯥꯏꯗꯣ ꯇꯥꯝꯊꯈ꯭ꯔꯤ ꯃꯈꯥ ꯌꯧꯅ, ꯕꯔꯥꯛ ꯈꯣꯡꯕꯥꯟ ꯌꯧꯅ꯫ ꯑꯕꯨꯡꯕꯅ ꯍꯥꯏ, ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯂꯩꯁꯥ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯕꯔꯥꯛ ꯇꯨꯔꯦꯟꯗ ꯏꯔꯨꯕ ꯆꯠꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯗꯨꯀꯥꯟꯒꯤ ꯂꯝꯐꯦꯜꯒꯤ ꯁꯤꯅꯦꯃꯥ ꯍꯣꯜ ꯃꯃꯥꯡꯗ ꯆꯠꯅꯔꯦ꯫ ꯖꯨꯛ ꯑꯃ ꯑꯣꯏꯔꯤꯅꯤ ꯑꯣꯖꯥ꯫ ꯅꯨꯡꯄꯥꯛ ꯑꯁꯥꯡꯕ, ꯂꯝ ꯑꯅꯤꯔꯣꯝ ꯁꯥꯡꯕ, ꯈꯨꯗꯨꯞ ꯑꯅꯤ ꯑꯍꯨꯝꯔꯣꯝ ꯄꯥꯛꯄ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯈꯤꯜꯂꯤ ꯅꯨꯡꯒꯤ ꯆꯐꯨꯒꯨꯝꯕ ꯑꯃ꯫ ꯃꯑꯣꯡꯗꯣ ꯆꯩꯇꯦꯡꯒꯣꯠ ꯃꯑꯣꯡ ꯃꯥꯜꯂꯤ꯫ ꯆꯤꯗꯥꯏ ꯑꯃꯗꯅ ꯅꯨꯡꯄꯥꯛꯇꯨꯒꯤ ꯃꯈꯨꯜ ꯑꯔꯥꯎꯕ ꯑꯃꯁꯨ ꯍꯨꯠꯂꯤ, ꯃꯗꯣ ꯕꯔꯥꯛꯇ ꯏꯔꯨꯕ ꯆꯠꯀꯗꯧꯔꯤꯕ ꯄꯥꯈꯪ ꯂꯩꯁꯥ ꯃꯌꯥꯝꯒꯤ ꯆꯦꯡꯍꯤ ꯂꯨꯐꯝꯅꯤ ꯍꯥꯏ꯫ ꯑꯗꯨꯒ ꯏꯔꯨꯕ ꯂꯣꯏꯔꯗꯨꯅ ꯀꯥꯈꯠꯂꯛꯂꯒ ꯄꯣꯊꯥꯐꯝꯅꯤ ꯍꯥꯏꯗꯨꯅ ꯆꯥꯡ ꯃꯥꯟꯅꯈ꯭ꯔꯕ ꯅꯨꯡꯄꯥꯛ ꯄꯔꯦꯡ ꯀꯣꯏꯅ ꯊꯥꯔꯤ꯫ ꯃꯌꯥꯏꯗꯨꯗꯤ ꯍꯥꯡꯉꯤ, ꯁꯨꯃꯥꯡꯃꯨꯛ ꯄꯥꯛꯅ, ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯅꯣꯡꯒꯥꯡꯍꯩ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯒꯤ ꯃꯈꯣꯡꯗ ꯅꯨꯡꯄꯥꯛ ꯑꯃꯁꯨ ꯊꯥꯔꯤ, ꯁꯤꯡꯍꯥꯁꯟ ꯃꯥꯟꯅ꯫ ꯃꯗꯨꯅ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ꯫ ꯕꯤꯆꯥꯔ ꯇꯧꯐꯝ, ꯃꯤꯇꯤꯡ ꯇꯧꯐꯝ ꯀ ꯃꯥꯜꯂꯤ꯫ ꯃꯐꯝꯗꯣ ꯁꯚꯥꯄꯇꯤꯒꯤ ꯐꯝꯐꯝ ꯀꯁꯨ ꯃꯥꯜꯂꯤ꯫ ꯕꯤꯁ꯭ꯋꯥꯐꯀꯤ ꯔꯕꯤꯟꯗ꯭ꯔꯅꯥꯊꯀꯤ ꯕꯤꯁ꯭ꯋ ꯚꯥꯔꯇꯤ ꯁꯥꯟꯇꯤꯅꯤꯀꯦꯇꯟꯅ ꯐꯖꯕ ꯍꯦꯟꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ꯫ ꯃꯌꯥꯏ ꯊꯪꯂꯤꯕꯗꯨꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯐꯝ, ꯖꯒꯣꯏ ꯁꯥꯐꯝꯅꯤ ꯍꯥꯏ꯫ ꯑꯗꯨꯒ ꯕꯔꯥꯛ ꯈꯣꯡꯅꯨꯡꯗ ꯀꯨꯝꯗꯨꯅ ꯏꯔꯨꯖꯕꯗꯒꯤ ꯀꯥꯈꯠꯂꯛꯂꯒ ꯑꯋꯥꯕ ꯄꯣꯊꯥꯐꯝꯅꯤꯁꯨ ꯍꯥꯏ꯫ ꯅꯣꯡꯒꯥꯡꯍꯩꯀꯣꯜꯗꯣ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯃꯍꯧꯁꯥꯇꯒꯤ ꯑꯣꯏꯕ ꯐꯖꯕꯇꯅ ꯂꯩꯇꯦꯡꯕ ꯂꯝꯗꯝꯅꯤ꯫ ꯃꯍꯧꯁꯥꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯅ ꯊꯣꯜꯂꯤꯕ ꯃꯍꯧꯁꯥꯒꯤ ꯃꯃꯣꯝ ꯅꯣꯡꯒꯥꯡꯍꯩꯀꯣꯜꯅꯤ꯫ ꯈꯨꯡꯒꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯒ ꯆꯤꯡꯅꯨꯡꯒꯤ ꯐꯖꯕ ꯗ꯭ꯔꯤꯁ꯭ꯌ ꯀꯜꯂꯛꯇꯕ ꯉꯝꯈꯤꯗꯦ꯫ ꯃꯍꯧꯁꯥꯒꯤ ꯑꯁꯦꯡꯕ ꯐꯖꯕ ꯎꯖꯕ ꯑꯍꯥꯟꯕꯅꯤ ꯄꯨꯟꯁꯤꯁꯤꯗ, ꯑꯔꯣꯏꯕꯁꯨ ꯑꯣꯏꯔꯕ ꯌꯥꯏ꯫ ꯈꯜꯂꯨꯕꯗ ꯅꯨꯡꯁꯥ ꯁꯣꯔ ꯃꯄꯤ ꯑꯃꯗꯤ ꯍꯣꯟꯈꯤ꯫ ꯑꯕꯨꯡꯕꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤ ꯍꯩꯄꯥꯟ ꯊꯥ ꯑꯣꯏꯔꯕꯗꯤ ꯅꯣꯡꯒꯥꯡꯍꯩ ꯄꯦꯟꯅ ꯆꯥꯒꯗꯕꯅꯤꯗꯣ ꯑꯣꯖꯥ, ꯃꯇꯝ ꯅꯠꯇꯕꯅꯤꯅ ꯆꯥꯗ꯭ꯔꯦꯗꯣ꯫ ꯍꯥꯏꯔꯒ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯗ ꯍꯪꯒꯠꯅ ꯌꯦꯡꯉꯤ, ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯎꯄꯥꯜꯁꯤꯡꯗꯨꯗ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯍꯩꯄꯥꯜ ꯑꯃꯗ ꯇꯥꯞ ꯇꯥꯞ ꯀꯣꯟꯗꯨꯅ ꯀꯥꯈꯠꯈꯤ, ꯑꯗꯨꯒ ꯍꯦꯛꯂꯛꯏ꯫ ꯄꯥꯜꯂꯝꯕ ꯍꯩꯔꯣꯜ ꯑꯍꯨꯝꯈꯛ ꯃꯅꯥ ꯃꯈꯣꯛꯀ ꯂꯣꯏꯅꯅ꯫ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯖꯩ, ꯉꯥꯡꯁꯪ ꯑꯁꯪꯕ ꯃꯅꯥ ꯑꯍꯨꯝ ꯃꯔꯤꯅ ꯌꯣꯝ꯫ ꯑꯕꯨꯡꯕꯅ ꯍꯥꯏ, ꯑꯣꯖꯥ, ꯍꯩꯔꯣꯜꯅꯤꯅ ꯃꯁꯛ ꯊꯤꯔꯕꯁꯨ ꯍꯥꯎꯔꯝꯂꯅꯤ, ꯌꯥꯝꯅ ꯊꯨꯝꯂꯝꯂꯅꯤ꯫ ꯃꯍꯥꯎ ꯌꯦꯡꯉꯨꯅꯦ, ꯆꯥꯎꯅꯦ꯫ ꯍꯩꯗꯣ ꯑꯩꯃꯛꯇꯤ ꯆꯥꯅꯤꯡꯗꯕꯅꯤ, ꯌꯦꯡꯅꯅꯕ ꯌꯨꯝꯗ ꯄꯨꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯕꯨꯡꯕꯅ ꯆꯥꯎ, ꯃꯍꯥꯎ ꯌꯦꯡꯉꯨ ꯍꯥꯏꯃꯟꯕꯗꯨꯗ ꯑꯃꯗꯤ ꯆꯥꯊꯣꯛꯂꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯅ ꯉꯥꯡꯕ ꯑꯗꯨꯃꯗꯤ ꯑꯩꯒꯤ ꯕꯦꯒꯇ ꯎꯅꯥ ꯑꯁꯪꯕ ꯑꯄꯥꯛꯄ ꯑꯃꯅ ꯌꯣꯝꯂꯒ ꯍꯥꯞꯆꯤꯜꯂꯦ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯦ, ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯍꯜꯂꯛꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯨꯡꯐꯝ ꯌꯧꯔꯦ꯫ ꯏꯃꯥ ꯈꯨꯂꯥꯛꯄꯤꯗꯣ ꯐꯝꯗꯨꯅ ꯑꯩꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯄ꯭ꯂꯦꯠ ꯑꯉꯧꯕ ꯑꯃ ꯂꯩ, ꯃꯈꯨꯠꯇ ꯊꯥꯡ ꯃꯆꯥ ꯑꯃꯁꯨ ꯄꯥꯏ꯫ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕ 4-5ꯁꯨ ꯏꯀꯣꯏ ꯀꯣꯏꯅ ꯃꯅꯥꯛꯇꯨꯗ ꯂꯩꯕ ꯎꯏ꯫ ꯑꯩꯈꯣꯏ ꯍꯦꯛ ꯎꯕꯗꯒꯤ ꯈꯨꯂꯥꯛꯄꯤ ꯏꯃꯥꯗꯣ ꯑꯋꯥꯊꯕꯤ ꯈꯣꯛꯄ ꯍꯧꯋꯤ꯫ ꯑꯋꯥꯊꯕꯤꯗꯨ ꯈꯣꯛꯂꯝꯗꯥꯏꯗ ꯃꯈꯨꯠ ꯑꯅꯤꯗꯣ ꯍꯧꯔꯤꯕ ꯃꯩꯖꯥꯎꯗꯨꯗ ꯑꯣꯟꯅ ꯑꯣꯟꯅ ꯃꯨꯟꯅ ꯌꯥꯏ꯫ ꯄ꯭ꯂꯦꯠ ꯑꯗꯨꯒ ꯊꯥꯡ ꯑꯗꯨꯒꯁꯨ ꯃꯩꯗ ꯃꯈꯨꯠ ꯌꯥꯏꯕꯒꯨꯝ ꯌꯥꯏ꯫ ꯑꯗꯨꯗꯒꯤ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕꯗꯨ ꯈꯣꯛꯏ, ꯀꯛꯏ꯫ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ, ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯨꯟꯕ ꯐꯖꯕ ꯑꯋꯥꯊꯕꯤ ꯑꯃꯗꯤ ꯁꯣꯛꯇꯦ, ꯊꯝꯃꯤ꯫ ꯑꯩꯅ ꯈꯜꯂꯤ, ꯈꯨꯂꯥꯛꯄꯤ ꯏꯃꯥꯅ ꯐꯖꯕꯁꯤꯅ ꯈꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯈꯣꯛꯄ ꯑꯋꯥꯊꯕꯤꯁꯤꯡꯗꯣ ꯑꯕꯨꯡꯕꯅ ꯍꯥꯏ, ꯑꯣꯖꯥ, ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯆꯠꯊꯣꯛꯇꯅ ꯆꯠꯄꯅꯤꯅ ꯋꯥꯔꯝꯂꯅꯤ, ꯄꯤꯖꯅꯤꯡ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏ ꯆꯤꯡꯃꯤꯒꯤꯗꯤ ꯑꯊꯨꯝ ꯑꯍꯥꯎ ꯂꯩꯖꯗꯦ, ꯁꯤꯒꯨꯝꯕꯁꯤ ꯅꯠꯇꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯑꯕꯨꯡꯕꯅ ꯖꯒꯣꯏ ꯌꯦꯡꯉꯨꯁꯤ, ꯈꯨꯜꯅ ꯑꯣꯖꯥꯒꯤꯗꯃꯛ ꯖꯒꯣꯏ ꯑꯃ ꯁꯤꯜꯂꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯂꯝꯍꯥꯡ ꯑꯃꯗ ꯆꯠꯂꯤ꯫ ꯃꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯗꯨꯗꯤ ꯑꯉꯛꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯕꯗꯗꯤ ꯎ, ꯋꯥ, ꯆꯤꯡ ꯉꯥꯛꯇ ꯑꯣꯏꯅ ꯎꯏ꯫ ꯀꯗꯥꯏꯗꯒꯤ ꯃꯤꯌꯥꯝꯅꯣ ꯉꯛꯈꯤ꯫ ꯊꯥꯎꯃꯩ ꯊꯥꯟꯗꯦ,
ꯃꯩꯖꯥꯎ ꯑꯃ ꯍꯧꯔꯤꯕꯗꯨꯅꯤ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯌꯥꯏꯗ꯫ ꯃꯐꯝꯗꯣ ꯃꯩꯖꯥꯎꯗꯨꯒꯤ ꯃꯉꯥꯜꯅ ꯅꯨꯡꯊꯤꯜꯒ ꯆꯞ ꯃꯥꯟꯅꯩ꯫ ꯖꯒꯣꯏ ꯍꯧꯔꯦ꯫ ꯑꯩꯈꯣꯏꯅ ꯃꯐꯝꯗꯨꯗ ꯍꯦꯛ ꯊꯨꯡꯕꯒ ꯃꯈꯣꯏ ꯑꯩꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯅꯨꯄꯥ ꯅꯨꯄꯤ 39ꯅꯤ ꯖꯒꯣꯏ ꯁꯥꯗꯧꯔꯤꯕꯗꯨ꯫ ꯃꯈꯣꯏꯅ ꯃꯩꯖꯥꯎꯗꯨꯒꯤ ꯑꯀꯣꯏꯕꯗ ꯄꯔꯦꯡ ꯂꯦꯡꯏ꯫ ꯄꯥꯛꯈ꯭ꯔꯕ ꯂꯝꯄꯥꯛꯇꯣ ꯄꯨꯝꯊꯟ ꯊꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯁ꯭ꯇꯦꯖꯇ ꯃꯤ 5-10ꯅ ꯁꯥꯕ ꯖꯒꯣꯏ ꯑꯗꯨꯒꯗꯤ ꯈꯦꯟꯅꯈ꯭ꯔꯦ꯫ ꯐꯤꯖꯦꯠꯅ ꯂꯁꯤꯡ ꯑꯉꯥꯡꯕꯅ ꯁꯥꯕ ꯐꯤ ꯉꯥꯛꯇꯅ ꯁꯦꯠꯂꯤ꯫ ꯖꯒꯣꯏꯗꯣ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ꯫ ꯖꯨꯝ ꯖꯨꯝ ꯓꯝ ꯓꯝ ꯄꯨꯝꯊꯜ꯫ ꯃꯁꯤꯅꯤꯗꯅ ꯆꯤꯡꯒꯤ ꯐꯖꯕ, ꯈꯨꯡꯒꯪꯒꯤ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯛ ꯐꯖꯕ ꯄꯨꯟꯁꯤꯁꯤꯗ ꯑꯃꯨꯛ ꯎꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯁ꯭ꯋꯔꯒꯗꯒꯤꯁꯨ ꯍꯦꯜꯂꯝꯕ ꯇꯥꯏ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯌꯨꯛꯇ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯊꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯐꯥꯅꯨꯡꯅꯆꯤꯡꯕ ꯌꯣꯝꯕ ꯂꯣꯏꯔꯦ꯫ ꯃꯔꯛꯇꯨꯗ ꯈꯨꯜꯂꯥꯛꯄꯤ ꯏꯃꯥꯅ ꯆꯥꯎꯔꯕ ꯗꯥꯕꯨ ꯑꯃ ꯆꯤꯡꯕꯣꯏ ꯊꯥꯡꯕꯣꯏ ꯄꯨꯊꯣꯔꯛꯏ꯫ ꯗꯥꯕꯨꯗꯨꯗ ꯌꯥꯎꯔꯝꯕ ꯐꯤ ꯃꯈꯩ ꯑꯃꯃꯝꯇ ꯑꯣꯏꯅ ꯆꯤꯡꯊꯣꯛꯇꯨꯅ ꯑꯩꯕꯨ ꯌꯦꯡꯍꯜꯂꯤ꯫ ꯏꯃꯥ ꯈꯨꯜꯂꯥꯛꯄꯤꯒꯤ ꯂꯨꯍꯣꯡꯕꯗ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯈꯨꯗꯣꯜ ꯇꯝꯂꯛꯄꯅꯤ ꯃꯆꯥꯏꯗꯃꯛ꯫ ꯅꯨꯡꯁꯤꯗꯨꯅ ꯎꯠꯂꯛꯄꯅꯤ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯏꯃꯥ ꯈꯨꯜꯂꯥꯛꯄꯤꯅ ꯊꯝꯖꯤꯜꯂꯤꯕꯅꯤ ꯍꯥꯏ꯫ ꯂꯁꯤꯡ ꯑꯉꯥꯡꯕꯅ ꯁꯥꯕ ꯐꯤ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯁꯤꯡ ꯑꯉꯥꯡꯕ ꯐꯪꯗꯗꯨꯅ ꯀꯅꯥꯃꯠꯇꯅ ꯑꯗꯨꯒꯨꯝꯕ ꯐꯤ ꯁꯥꯅꯗ꯭ꯔꯦꯁꯨ ꯍꯥꯏ꯫ ꯐꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯂꯧꯊꯣꯔꯛꯏ꯫ ꯁꯥꯕ ꯀꯌꯥ ꯀꯨꯏꯗ꯭ꯔꯤꯕ ꯐꯤꯗꯥ ꯃꯥꯜꯂꯤ, ꯌꯥꯝꯅ ꯍꯜꯂꯤ꯫ ꯏꯃꯥ ꯈꯨꯜꯂꯥꯛꯄꯤꯅ ꯐꯤꯗꯨ ꯇꯤꯡꯊꯣꯛꯂꯒ ꯑꯩꯒꯤ ꯅꯪꯒꯟꯗ ꯀꯨꯞꯄꯤ꯫ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯑꯣꯏꯔꯤ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯐꯤꯗꯨ ꯑꯩꯅ ꯃꯑꯣꯡ ꯇꯥꯅ ꯏꯟꯁꯤꯜꯂꯦ꯫ ꯏꯃꯥ ꯈꯨꯜꯂꯥꯛꯄꯤꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯆꯦꯞꯊ ꯆꯦꯞꯊ ꯑꯩꯉꯣꯟꯗ ꯌꯦꯡꯏ꯫ ꯑꯕꯨꯡꯕꯅ ꯑꯥꯔꯊ ꯍꯟꯗꯣꯛꯏ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯂꯩꯈꯤꯗ꯭ꯔꯕ ꯑꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯩꯅ ꯐꯤꯗꯨ ꯏꯜꯂꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯜꯂꯦ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏ꯫ ꯐꯤꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤ꯫ ꯈꯨꯜꯂꯥꯛꯄꯤ ꯏꯃꯥꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯑꯃ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏ꯫ ꯃꯈꯨꯠ ꯅꯥꯝꯃꯅ ꯉꯔꯥꯡꯒꯤ ꯈꯣꯛꯈꯤꯗꯕ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕ ꯑꯆꯧꯕꯗꯨ ꯀꯣꯜꯂꯤ꯫ ꯑꯗꯨꯒ ꯌꯣꯡꯆꯥꯛꯇꯨꯒ ꯑꯋꯥꯊꯕꯤꯒ ꯑꯩꯉꯣꯟꯗ ꯄꯤ꯫ ꯑꯩꯅ ꯀꯣꯛꯁꯦ ꯈꯔ ꯅꯣꯟꯊꯔꯞ ꯇꯧꯔꯒ ꯂꯧꯏ ꯌꯣꯡꯆꯥꯛꯀ ꯑꯋꯥꯊꯕꯤꯗꯨꯒ ꯈꯨꯜꯂꯥꯛꯄꯤ ꯏꯃꯥꯒꯤ ꯃꯈꯨꯠꯇꯒꯤ꯫ ꯑꯩꯒꯤ ꯀꯣꯛꯇ ꯅꯥꯟꯕꯤ ꯅꯨꯡꯁꯤꯅ ꯃꯆꯥ ꯑꯃꯅ ꯃꯃꯥꯗꯒꯤ ꯐꯪꯕ ꯅꯨꯡꯁꯤꯕꯗꯨꯅꯤ ꯑꯩꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯪꯖꯈꯤꯕ ꯅꯨꯡꯁꯤꯕꯗꯣ꯫ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯕꯦꯒ ꯑꯗꯨ ꯏꯃꯥ ꯈꯨꯜꯂꯥꯛꯄꯤꯅ ꯍꯥꯡꯗꯣꯛꯎ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯕ ꯃꯥꯜꯂꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯕꯦꯒ ꯍꯥꯡꯗꯣꯛꯏ꯫ ꯃꯥꯅ ꯑꯩꯒꯤ ꯍꯥꯞꯂꯤꯕ ꯅꯣꯡꯒꯥꯡꯍꯩ ꯃꯌꯣꯝ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯅꯣꯡꯒꯥꯡꯍꯩꯗꯨ ꯂꯧꯊꯣꯛꯏ꯫ ꯂꯧꯊꯣꯛꯂꯒ ꯑꯩꯒꯤ ꯅꯥꯞꯄꯗ ꯊꯦꯠꯄꯤ꯫ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯟꯕꯒꯨꯝꯁꯨ ꯇꯧꯏ꯫ ꯑꯕꯨꯡꯕꯅ ꯑꯥꯔꯊ ꯍꯟꯗꯣꯛꯏ꯫ ꯅꯣꯡꯒꯥꯡꯍꯩꯗꯨꯅ ꯂꯩꯔꯤ ꯃꯈꯩ ꯏꯃꯥ ꯈꯨꯜꯂꯥꯛꯄꯤ ꯍꯤꯡꯂꯤ꯫ ꯂꯩꯇ꯭ꯔꯕꯗꯤ ꯏꯃꯥ ꯈꯨꯜꯂꯥꯛꯄꯤ ꯁꯤꯈ꯭ꯔꯦ꯫ ꯇꯥꯏꯕꯪꯄꯥꯟꯗ ꯏꯃꯥ ꯈꯨꯜꯂꯥꯛꯄꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯧꯀꯣ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯃꯤꯠ ꯏꯔꯥ ꯆꯦꯜꯂꯤ꯫ ꯈꯨꯜꯂꯥꯛꯄꯤ ꯏꯃꯥꯒꯤꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯄꯤ ꯇꯩꯊꯣꯛꯏ꯫ ꯑꯩꯁꯨ ꯈꯨꯜꯂꯥꯛꯄꯤ ꯏꯃꯥꯁꯨ꯫ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦ ꯈꯨꯜꯂꯥꯛꯄꯤ ꯏꯃꯥꯗꯣ ꯃꯄꯤ ꯇꯩꯊꯣꯛ ꯇꯩꯊꯣꯛ ꯑꯩꯕꯨ ꯌꯦꯡꯗꯨꯅ, ꯑꯩꯅ ꯆꯠꯈꯤꯕꯗꯨ yengduna. ꯑꯩꯁꯨ ꯌꯦꯡꯅ ꯌꯦꯡꯅ ꯄꯤ ꯇꯩꯊꯣꯛꯏ ꯖꯤꯞ ꯒꯥꯔꯤ ꯃꯅꯨꯡꯗ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯛꯂꯝꯂꯦ ꯇꯃꯦꯡꯂꯣꯡ, ꯂꯩꯍꯧꯔꯦ ꯅꯣꯡꯒꯥꯡꯍꯩꯀꯣꯜ, ꯂꯩꯍꯧꯔꯦ ꯈꯨꯜꯂꯥꯛꯄꯤ ꯏꯃꯥ꯫ ꯅꯣꯡꯒꯥꯡꯍꯩꯀꯣꯜꯗꯒꯤ ꯂꯨꯅ ꯆꯦꯠꯅ ꯌꯣꯝꯗꯨꯅ ꯄꯨꯖꯔꯛꯄ ꯅꯣꯡꯒꯥꯡꯍꯩꯗꯣ ꯑꯩꯅ ꯑꯩꯒꯤ ꯐꯝꯐꯝ ꯀꯥꯒꯤ ꯐꯛꯂꯥꯡꯗ ꯌꯣꯠꯄꯤ ꯑꯃ ꯈꯔ ꯋꯥꯡꯂꯞ ꯑꯉꯥꯡ ꯅꯨꯕꯤꯅ ꯁꯣꯛꯇꯅꯕ ꯌꯩꯔꯦ꯫ ꯑꯗꯨꯒ ꯅꯣꯡꯒꯥꯡꯍꯩꯗꯣ ꯌꯥꯟꯗꯨꯅ ꯊꯝꯂꯦ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ꯫ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ, ꯀꯨꯝꯖꯥ ꯀꯌꯥ ꯂꯥꯟꯈ꯭ꯔꯦ, ꯅꯣꯡꯃꯗ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯦ ꯅꯣꯡꯒꯥꯡꯍꯩ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯇ꯭ꯔꯕ ꯍꯥꯏꯕꯗꯣ꯫ ꯅꯣꯡꯃ ꯈꯨꯜꯂꯥꯛꯄꯤ ꯏꯃꯥꯗꯣ ꯃꯪꯗ ꯎꯔꯝꯃꯤ꯫ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯑꯃ ꯄꯥꯏ, ꯃꯈꯨꯠ ꯅꯥꯝꯃꯅ ꯑꯋꯥꯊꯕꯤꯗꯨ ꯀꯣꯟꯗꯨꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯦꯞꯄꯗꯣ, ꯏꯃꯥꯒ ꯑꯩꯒ ꯀꯥꯏꯅꯔꯝꯗꯥꯏ ꯃꯇꯝꯗꯨꯗ ꯏꯃꯥꯅ ꯂꯦꯞꯄꯗꯣ꯫ ꯈꯨꯜꯂꯥꯛꯄꯤ ꯏꯃꯥꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯁꯛꯇꯝꯗꯣ ꯈꯨꯜꯂꯥꯛꯄꯤ ꯏꯃꯥꯅ ꯍꯪꯕꯒꯨꯝ ꯇꯧꯈꯤ꯫ ꯅꯪꯒꯤ ꯅꯣꯡꯒꯥꯡꯍꯩꯗꯤ? ꯃꯤꯀꯞ ꯈꯪꯇꯣꯛꯊꯣꯛꯏ, ꯍꯧꯒꯠꯇꯨꯅ ꯌꯦꯡꯏ ꯐꯝꯐꯝ ꯀꯥꯒꯤ ꯐꯛꯂꯥꯡꯗ ꯂꯩꯔꯝꯗ꯭ꯔꯦ ꯅꯣꯡꯒꯥꯡꯍꯩꯗꯣ꯫ ꯑꯩꯒꯤ ꯇꯃꯦꯡꯂꯣꯡ ꯈꯣꯡꯆꯠꯀꯤ ꯅꯣꯡꯒꯥꯡꯍꯩꯀꯣꯜꯒꯤ ꯅꯤꯡꯁꯤꯡ ꯈꯨꯗꯝꯗꯣ꯫ ꯏꯃꯥ ꯈꯨꯜꯂꯥꯛꯄꯤꯒꯤ ꯊꯋꯥꯏꯗꯣ ꯑꯩꯒꯤ ꯅꯥꯞꯄꯗ ꯏꯃꯥ ꯈꯨꯜꯂꯥꯛꯄꯤꯅ ꯊꯦꯠꯄꯤꯕꯗꯣ꯫ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯍꯪꯉꯤ ꯑꯩꯒꯤ ꯅꯣꯡꯒꯥꯡꯍꯩꯗꯨ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯀꯅꯥꯃꯠꯇ ꯎꯏ ꯍꯥꯏꯗ꯭ꯔꯦ, ꯈꯪꯗꯦ, ꯎꯗꯦ ꯉꯥꯛꯇ ꯍꯥꯏꯔꯦ꯫ ꯑꯃꯅꯗꯤ ꯁꯣꯟꯊꯥꯡꯗꯅ ꯍꯥꯏꯔꯛꯈꯤ, ꯆꯩꯔꯥꯎꯕꯒꯤ ꯀꯥ ꯁꯦꯡꯗꯣꯛꯄꯗ ꯑꯉꯥꯡꯁꯤꯡꯅ ꯁꯨꯝ ꯆꯥꯔꯦ, ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯏꯜꯂꯅꯤ, ꯃꯤꯔꯥꯡ ꯊꯨꯔꯅꯤ, ꯀꯥꯟꯅꯗꯦ ꯂꯪꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯃꯗꯨ ꯇꯥꯕꯗꯒꯤ ꯑꯩ ꯃꯄꯥꯜ ꯊꯣꯛꯂꯦ꯫ ꯑꯃꯣꯠ ꯑꯀꯥꯏ ꯍꯨꯟꯗꯣꯛꯐꯝꯗ
ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯇꯦꯛ ꯑꯃ ꯄꯥꯏ ꯍꯣꯠꯇꯨꯅ ꯀꯌꯥ ꯌꯦꯡꯉꯤ, ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯑꯩꯒꯤ ꯅꯣꯡꯒꯥꯡ ꯍꯩꯀꯣꯜꯗꯒꯤ ꯑꯩꯅ ꯄꯥꯝꯖꯅ ꯅꯨꯡꯁꯤꯖꯅ ꯄꯨꯔꯛꯄ ꯏꯃꯥ ꯈꯨꯂꯥꯛꯄꯤꯒꯤ ꯊꯋꯥꯏ, ꯏꯃꯥꯅ ꯑꯩꯒꯤ ꯅꯥꯄꯗ ꯊꯦꯠꯄꯤꯔꯛꯈꯤꯕ ꯅꯣꯡꯒꯥꯡꯍꯩꯗꯣ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ, ꯑꯗꯨꯝ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯈꯥꯏꯗꯦꯝ ꯄ꯭ꯔꯃꯣꯗꯤꯅꯤ ꯗꯦꯕꯤꯅ ꯏꯕ ꯋꯥꯔꯤꯃꯆꯥ ꯏꯃꯥ ꯈꯨꯂꯥꯛꯄꯤꯒꯤ ꯅꯣꯡꯒꯥꯡꯍꯩꯗꯣ ꯍꯥꯏꯔꯤꯕ ꯋꯥꯔꯤꯃꯆꯥ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯔꯨꯕ ꯋꯥꯍꯩꯒꯤ ꯋꯥꯍꯟꯊꯣꯛ ꯈꯔ ꯄꯥꯖꯔꯝꯂꯕꯗ ꯖꯇ꯭ꯔꯥ ꯇꯧꯕ ꯍꯥꯏꯕꯗꯤ ꯈꯣꯡꯁꯥꯟꯕ ꯆꯠꯄ ꯍꯧꯕ꯫ ꯆꯦꯔꯥꯄꯨꯟꯖꯤ ꯃꯦꯘꯥꯂꯌ ꯁ꯭ꯇꯦꯠꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯣꯡ ꯌꯥꯝꯅ ꯇꯥꯕ ꯃꯐꯝ ꯑꯃ꯫ ꯑꯣꯖꯥꯅꯤ, ꯑꯣꯖꯥ ꯅꯨꯄꯤꯗ ꯀꯧꯅꯕ ꯃꯔꯨꯑꯣꯏꯅ ꯆꯤꯡꯃꯤꯁꯤꯡꯅ꯫ ꯕꯤꯗꯤꯑꯣ ꯍꯥꯏꯕꯗꯤ ꯕ꯭ꯂꯣꯛ ꯗꯦꯚꯦꯂꯞꯃꯦꯟꯠ ꯑꯣꯐꯤꯁꯥꯔ꯫ ꯂꯤꯐꯥꯟ ꯍꯥꯏꯕꯗꯤ ꯂꯤꯅ ꯁꯥꯕ ꯐꯥꯜ꯫ ꯍꯩꯔꯣꯜ ꯍꯥꯏꯕꯗꯤ ꯃꯇꯝ ꯅꯠꯇꯅ ꯄꯥꯟꯕ ꯍꯩ꯫ ꯂꯥꯏꯔꯩꯕꯥꯛ, ꯂꯥꯏꯒꯤ ꯂꯩꯕꯥꯛ꯫ ꯃꯤꯠ ꯏꯔꯥ ꯆꯦꯜꯂꯤ ꯍꯥꯏꯕꯗꯤ ꯃꯤꯠꯇ ꯄꯤ ꯇꯥꯏ꯫ ꯇꯌꯥꯡ ꯇꯁꯣꯏ ꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯕ꯫ ꯃꯣꯡ ꯍꯥꯗ꯭ꯔꯕ ꯍꯥꯏꯕꯗꯤ ꯆꯤꯡꯂꯦꯝꯕ꯫ ꯁꯨꯔꯨꯡ ꯑꯍꯣꯕ ꯃꯈꯨꯟ ꯑꯆꯧꯕ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯍꯥꯏꯕꯗꯤ ꯂꯝ ꯂꯝꯒꯤ ꯆꯠꯅꯕ ꯊꯥꯏꯅꯒꯤ ꯋꯥꯔꯤ꯫ ꯁꯤꯜꯂꯝꯂꯒ ꯊꯕꯛ ꯁꯤꯟꯗꯣꯛꯂꯝꯂꯒ꯫ ꯈꯨꯜꯂꯥꯛꯄ ꯆꯤꯡꯒꯤ ꯈꯨꯜꯒꯤ ꯃꯀꯣꯛ ꯑꯣꯏꯕ ꯃꯤ꯫ ꯁꯃꯁ꯭ꯌꯥ ꯑꯔꯨꯕ ꯋꯥꯐꯝ꯫ ꯂꯣꯛꯃꯥꯏ ꯂꯣꯛꯀꯤ ꯃꯌꯥꯏ ꯑꯣꯏꯕ ꯁꯔꯨꯛ꯫ ꯄꯥꯈꯪ ꯂꯩꯁꯥ ꯄꯥꯈꯪ ꯑꯃꯁꯨꯡ ꯂꯩꯁꯥꯕꯤ꯫ ꯆꯥꯏꯇꯦꯡꯒꯣꯠ ꯍꯥꯏꯕꯗꯤ ꯇꯦꯡꯒꯣꯠ ꯃꯑꯣꯡ ꯃꯥꯟꯕ ꯏꯁꯤꯡ ꯍꯥꯞꯅꯕ ꯀꯣꯜ ꯃꯈꯜ ꯑꯃ꯫ ꯁꯤꯡꯍꯥꯁꯟ ꯍꯥꯏꯕꯗꯤ ꯂꯥꯏ ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯧꯅ ꯐꯝꯅꯕ ꯐꯖꯅ ꯁꯦꯝ ꯁꯥꯔꯕ ꯐꯝꯐꯝ ꯃꯈꯜ ꯑꯃ꯫ ꯈꯣꯡꯅꯨꯡ ꯍꯥꯏꯕꯗꯤ ꯇꯨꯔꯦꯜꯅ ꯆꯤꯡꯕꯒꯤ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ꯫ ꯗ꯭ꯔꯤꯁ꯭ꯌ ꯃꯤꯠꯌꯦꯡꯐꯝ꯫ ꯗꯥꯕꯨ ꯊꯥꯏꯅꯒꯤ ꯐꯤꯔꯣꯜ ꯍꯥꯞꯅꯕ ꯃꯈꯨꯝ ꯄꯥꯟꯕ ꯄꯩꯌꯥ ꯑꯃꯁꯨꯡ ꯂꯤꯅ ꯁꯥꯕ ꯎꯄꯨ ꯃꯈꯜ ꯑꯃ, ꯃꯁꯤꯕꯨ ꯇꯥꯕꯨ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯏꯪꯒꯤꯠ ꯍꯥꯏꯕꯗꯤ ꯈꯨꯠ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯅ ꯈꯪꯍꯟꯕ꯫ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯕꯦꯡꯒꯜꯒꯤ ꯐꯥꯎꯔꯕ ꯀꯕꯤ ꯑꯃꯒꯤ ꯃꯃꯤꯡꯅꯤ꯫ ꯃꯍꯥꯛꯅ ꯁꯩꯔꯦꯡ ꯑꯃꯁꯨꯡ ꯋꯥꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯀꯌꯥꯃꯔꯨꯝ ꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯕ ꯒꯤꯇꯥꯟꯖꯂꯤ ꯀꯧꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛꯇ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯃꯅꯥ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯐꯪꯈꯤ꯫ ꯉꯁꯤ ꯚꯥꯔꯠꯀꯤ ꯖꯥꯇꯤꯒꯤ ꯏꯁꯩ ꯑꯣꯏꯅ ꯁꯛꯅꯔꯤꯕ ꯖꯅ ꯒꯅ ꯃꯅ ꯑꯙꯤꯅ꯭ꯌꯀ ꯖꯌ ꯍꯦ ꯍꯥꯏꯕ ꯏꯁꯩ ꯑꯁꯤ ꯃꯥꯅ ꯏꯔꯝꯕꯅꯤ꯫ ꯁꯥꯟꯇꯤꯅꯤꯀꯦꯇꯟ ꯍꯥꯏꯕꯗꯤ ꯑꯆꯧꯕ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯃꯅꯤ꯫ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯊꯥꯀꯨꯔꯅ ꯂꯤꯡꯈꯠꯂꯝꯕꯅꯤ꯫ ꯕꯔꯥꯛ ꯍꯥꯏꯕꯗꯤ ꯑꯁꯥꯝꯗ ꯆꯦꯟꯕ ꯃꯌꯥꯏꯔꯞ ꯑꯣꯏꯅ ꯆꯥꯎꯕ ꯇꯨꯔꯦꯜ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯗꯥꯏꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯂꯣꯟ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯂꯥꯟꯗꯨꯅ ꯑꯁꯥꯝꯒꯤ ꯇꯝꯄꯥꯛꯇ ꯆꯦꯟꯕ ꯇꯨꯔꯦꯜꯅꯤ꯫